ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯒꯣꯜꯒꯤ ꯌꯥꯀꯥ ꯌꯦꯡꯕ ꯏꯄꯨꯔꯣꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯃꯌꯥꯡꯂꯪꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯅꯤ꯫ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯕ ꯃꯄꯨꯔꯣꯏꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯑꯌꯨꯛꯅꯤ ꯀꯥꯎꯕ ꯃꯈꯩ ꯈꯠꯅꯔꯤ꯫ ꯍꯦꯟꯆꯅꯥꯅ "ꯍꯣ ꯉꯝꯗ꯭ꯔꯦ, ꯅꯪꯕꯨ ꯅꯨꯄꯥꯅꯦ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯗꯅ ꯌꯨꯝꯁꯤꯒꯦ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯤꯡꯒꯣꯜ ꯍꯩꯁꯤꯡꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯅꯤ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯟꯕꯗꯒꯤ ꯇꯜꯂꯕ ꯃꯄꯨꯔꯣꯏꯕ ꯑꯃꯅꯤ ꯍꯥꯏ ꯁꯥꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯔꯤꯅ꯫ "ꯍꯥꯏ, ꯑꯩꯒꯤ ꯏꯆꯜꯅꯤꯅꯦ ꯅꯤꯡꯒꯣꯜꯗꯣ, ꯅꯪꯒꯤꯁꯨ ꯅꯆꯜ ꯅꯠꯇꯕ꯭ꯔꯥ? ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄꯅꯤ." ꯃꯄꯨꯔꯣꯏꯕꯅ ꯃꯆꯜ ꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯤꯡꯒꯣꯜ ꯀꯟꯈꯠꯄꯁꯤꯃꯨꯛ ꯑꯣꯏꯔꯤ꯫ ꯍꯦꯟꯆꯅ ꯑꯔꯣꯏꯕꯤ ꯃꯐꯠꯇ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯍꯣ ꯃꯣꯏ ꯇꯥꯗꯒꯤꯗꯤꯅꯦ ꯍꯦꯛ ꯇꯧꯔꯒ ꯅꯤꯡꯒꯣꯜꯁꯤꯅ ꯇꯥꯖꯅꯤꯡꯗꯕꯅ ꯃꯥꯅ ꯌꯨꯝꯁꯤꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯇꯧꯔꯛꯈ꯭ꯔꯕꯒꯦ ꯉꯁꯤ ꯐꯥꯎꯕꯗ?" ꯍꯥꯏꯔꯒ ꯑꯌꯨꯛꯇꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯟꯅ ꯈꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯟꯗꯣꯟꯕꯤ ꯃꯄꯥꯝ ꯆꯠꯀꯦꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏ ꯃꯧꯋꯥ, ꯑꯌꯨꯛꯁꯤꯗ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ? ꯃꯧ ꯅꯪꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯄꯥꯝꯗ ꯆꯠꯄꯁꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦꯀꯣ ꯁꯦꯡꯅ." ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯟꯗꯣꯟꯕꯤ ꯃꯐꯠꯇ ꯏꯁꯧ ꯏꯔꯥꯡ ꯍꯧꯔꯛꯂꯝꯃꯤ ꯑꯌꯨꯛ ꯑꯗꯨꯗ ꯍꯦꯛꯇ꯫ "ꯍꯣ ꯀꯔꯤꯅꯣ? ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯏꯃꯥꯗ ꯑꯁꯨꯝ ꯇꯥꯛꯂꯒ ꯂꯩꯒꯗ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ." "ꯍꯥꯏ, ꯃꯗꯨꯗꯤ ꯃꯧ ꯈꯛꯀꯤ ꯋꯥ ꯉꯥꯛ ꯅꯠꯇꯦ. ꯂꯩꯃꯤꯟꯅꯔꯕꯗꯤ ꯋꯥ ꯍꯥꯏꯅꯕ ꯇꯥꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ." ꯈꯪꯗꯦ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯇꯣꯟꯗꯣꯟꯕꯤꯗꯨ꯫ ꯃꯅꯦꯝꯁꯤ ꯃꯥꯅ ꯍꯦꯛ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯤ꯫ ꯏꯃꯥ ꯍꯣꯏꯒꯤ ꯊꯥꯏꯅꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛꯇꯤ ꯆꯠꯅꯗ꯭ꯔꯕꯅꯤꯀꯣ. ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ?" ꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯁꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯍꯩ ꯃꯧꯋꯥ, ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯏꯃꯥ ꯄꯥꯝꯗꯦ. ꯏꯅꯦꯝꯁꯤꯅ ꯍꯥꯏꯔꯤꯁꯤ ꯈꯖꯤꯛꯇꯁꯨ ꯈꯜꯂꯒꯅꯤ. ꯋꯥꯗꯣ ꯉꯥꯡꯕ ꯇꯝꯃꯨ ꯃꯧ." ꯍꯟꯗꯛꯇꯤ ꯇꯣꯟꯗꯣꯟꯕꯤ ꯈꯨꯝꯂꯝꯗꯕꯤ ꯐꯦꯠ ꯂꯩꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯊꯣꯛꯈꯤꯕ ꯃꯥꯏꯀꯩꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤꯀꯥꯟꯗ ꯅꯥꯀꯜꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯅ, "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯅꯣꯡꯐꯨꯛ ꯉꯥꯟꯕꯒ ꯆꯠꯂꯤꯁꯤꯅ ꯀꯔꯥꯏꯗ ꯑꯣꯏꯕꯖꯥꯠꯅꯣ ꯁꯤꯅ? ꯈꯪꯕ꯭ꯔꯣ ꯑꯗꯨꯕꯨ ꯏꯃꯥꯅ? ꯑꯗꯨ ꯍꯪꯂꯨꯕꯒꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯏꯃꯥꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯝꯂꯞ ꯆꯠꯄ ꯅꯨꯄꯥ ꯃꯍꯥꯛꯅꯤ꯫ "ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ. ꯐꯅꯌꯥꯝꯗꯤ ꯃꯥꯒꯤ ꯑꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯇꯧꯒꯅꯣꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩꯁꯨ." ꯈꯪꯂꯤꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯁꯤ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ, ꯏꯃꯥꯁꯨ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯃꯩ ꯑꯃꯨꯛ ꯊꯥꯒꯠꯄ ꯌꯥꯔꯅꯤ." ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏ ꯃꯥꯁꯨ ꯇꯞꯅ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ꯫ "ꯑꯩꯈꯣꯏ ꯏꯃꯥꯒꯤꯁꯤꯕꯨ ꯃꯆꯥꯅꯨꯄꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯃꯑꯣꯡꯁꯤꯗꯤ ꯋꯥꯗꯧꯕ ꯃꯥꯜꯂꯦ ꯑꯩꯕꯨ." ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯟꯗꯣꯟꯕꯤꯁꯨ ꯃꯄꯥꯝ ꯌꯧꯔꯕꯗ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯩꯄꯥ ꯁꯥꯒꯠꯇꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯕꯨꯡ ꯃꯅꯝꯃꯗ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ ꯀꯟꯅ꯫ "ꯇꯥꯆꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯑꯗꯨꯝ ꯁꯨꯔꯨ ꯏꯅꯝꯃꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯇꯥꯆꯧ?" ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯃꯅꯝꯃ ꯑꯣꯏꯔꯤꯕꯤ ꯍꯦꯟꯆꯅ ꯃꯆꯜ ꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯉꯥꯡꯁꯛꯄꯗ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒꯤ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ꯫ "ꯍꯥꯏ, ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯇꯣꯟꯗꯣꯟꯕꯤ ꯅꯪꯁꯨ. ꯅꯕꯨꯡꯁꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯔꯁꯨ ꯉꯥꯡꯉꯤ, ꯂꯩꯇ꯭ꯔꯁꯨ ꯂꯩꯇꯦ ꯍꯥꯏ. ꯅꯪꯅ ꯇꯧ ꯁꯥꯕ ꯑꯃ." ꯃꯅꯝꯃꯒꯤ ꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯍꯦꯛ ꯃꯐꯠꯇ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯇꯣꯟꯗꯣꯟꯕꯤ ꯃꯥꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯝꯃꯅ ꯑꯩꯅ ꯉꯥꯡꯕꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯐꯠꯇ ꯁꯥꯎꯔꯤꯗꯨꯅ? ꯑꯩꯅ ꯏꯅꯝꯃꯗ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈ꯭ꯔꯕꯒꯦ? ꯏꯆꯜꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯅꯅꯝꯃ ꯑꯩꯅꯗꯤ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯇꯥꯅꯤꯡꯗꯦꯕ ꯑꯗꯨꯒꯤꯅꯤ." ꯇꯣꯟꯗꯣꯟꯕꯤꯁꯨ ꯃꯅꯝꯃꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯇꯥꯆꯧ ꯂꯩꯕꯒꯤ ꯃꯅꯝꯃꯒꯤ ꯋꯥ ꯈꯖꯤꯛ ꯇꯥꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯑꯣꯏꯅꯒ ꯊꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯍꯥꯏꯔꯛꯏ ꯊꯧꯁꯥꯗ꯫ "ꯑꯩꯗꯤ ꯏꯅꯝꯃꯗ ꯇꯥꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯖꯈꯤꯗꯦ, ꯇꯥꯆꯧꯗ ꯍꯥꯏꯕꯅꯤ. ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯍꯛꯁꯨ ꯇꯥꯆꯧꯅ ꯄꯤꯔꯤ ꯀꯩꯅꯣ ꯏꯅꯝꯃ." ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯅꯤ ꯇꯣꯟꯗꯣꯟꯕꯤꯅ ꯌꯨꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇꯨꯅ
ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯤꯅ ꯅꯣꯡꯃꯇ ꯃꯆꯜ ꯅꯨꯄꯤꯗ ꯍꯩ ꯍꯥꯏꯕ ꯋꯥ ꯑꯃ ꯍꯥꯏꯔꯗꯤ ꯃꯆꯜ ꯅꯨꯄꯤꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯄꯥꯔꯤꯒꯤꯗꯤ ꯂꯣꯏꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯦꯟ ꯁꯅꯥ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯗꯅ ꯋꯥꯀꯠꯂꯛꯏ꯫ ꯃꯣꯏ ꯇꯥꯗꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯉꯁꯤ ꯐꯥꯎꯕꯗ ꯅꯤꯡꯉꯣꯜꯁꯤꯅ ꯍꯥꯏꯕ ꯋꯥꯗ ꯑꯗꯨꯝ ꯌꯥꯀꯥ ꯌꯦꯡꯂꯒ ꯂꯩꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅ ꯑꯆꯨꯝꯕ ꯉꯥꯡꯂꯕꯁꯨ ꯄꯥꯔꯤꯒꯤ ꯃꯐꯝꯗꯗꯤ ꯍꯧꯖꯤꯛꯁꯤ ꯃꯆꯜ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯛꯅꯤ ꯇꯥꯔꯤꯕ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯨꯄꯤ? ꯂꯩꯃꯤꯟꯅꯔꯕꯗꯤ ꯈꯔꯁꯨ ꯇꯥꯗ ꯍꯥꯏꯗꯣ ꯇꯧꯕ ꯇꯥꯕꯅꯤꯅꯦ ꯅꯨꯄꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁꯨꯝꯅ ꯇꯧꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯣꯏ ꯇꯥꯗꯅ ꯂꯧꯕꯤꯔꯤꯒꯦ? ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ ꯑꯁꯤꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯗ ꯄꯦꯟꯗꯕ ꯋꯥꯀꯠ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯂꯒ ꯀꯥꯗ ꯁꯥꯎꯅ ꯆꯪꯈꯤ꯫ ꯑꯗꯨꯒ ꯊꯋꯥꯁꯥꯗ ꯃꯆꯜ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤꯅ, ꯍꯥꯏ ꯇꯣꯝꯕꯤ, ꯅꯅꯝꯃꯁꯦ ꯑꯁꯨꯃꯥꯏꯅꯗ ꯇꯧꯔꯒ ꯂꯩꯔꯕꯅꯤ, ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨꯀꯣ, ꯇꯥꯆꯧ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯎꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤꯁꯨ ꯏꯃꯨꯡꯗ ꯂꯩꯅꯤꯡꯗ꯭ꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯕꯨꯡ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ, ꯁꯤꯛꯇ ꯊꯣꯛꯅꯕ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ ꯀꯩꯅꯣ, ꯑꯩꯅ ꯄꯥꯝꯕꯗꯨ ꯊꯣꯛꯑꯦꯗꯅ, ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯋꯥꯕꯨ ꯇꯥꯆꯧꯅ ꯇꯥꯗꯦ ꯍꯥꯏꯕ꯭ꯔꯗꯣ? ꯑꯁꯨꯝꯅ ꯑꯌꯨꯛꯇꯨ ꯃꯅꯥ ꯃꯅꯤꯜ ꯍꯦꯛꯇ ꯅꯥꯏ꯫ ꯇꯣꯟꯗꯣꯟꯕꯤꯅ ꯂꯥꯛꯂꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯑꯌꯨꯛꯀꯤ ꯆꯥꯕ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯌꯥꯏꯍꯣꯏꯁꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯍꯥꯏ ꯏꯃꯥꯒꯤ ꯑꯆꯧꯕ, ꯃꯧꯗꯨꯅ ꯃꯄꯥꯝ ꯆꯠꯂꯤꯅꯦꯅ ꯇꯧꯔꯤꯗꯣ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯌꯥꯏ ꯆꯥꯛꯇꯨ ꯆꯥꯔꯝꯕꯗꯒꯤ ꯂꯦꯞꯂꯒ ꯃꯃꯥꯒꯤ ꯋꯥꯇꯕꯨ ꯇꯥꯕ ꯌꯥꯏꯅꯤ꯫ ꯁꯣꯝꯗꯅ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯥꯗ, ꯍꯣꯏ ꯏꯃꯥ ꯍꯥꯏꯒꯦ, ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯩꯅꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯇꯧꯗꯅꯕꯗꯤ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ, ꯌꯥꯗꯦ ꯃꯥꯁꯨ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯐꯠꯇ ꯁꯥꯎꯔꯕꯁꯨ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯗꯨꯅ ꯌꯦꯡꯂꯒꯦ ꯈꯟꯅ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯈꯔ ꯊꯦꯝꯅꯧꯗꯅ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤꯁꯨ ꯃꯧ ꯑꯃ ꯂꯩꯔꯤꯕ ꯀꯧꯕꯅꯤꯅ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ꯫ ꯃꯃꯥꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯅ ꯌꯥꯏꯃꯥꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯒꯨꯜꯗꯨ ꯃꯥꯅꯁꯨ ꯈꯪꯏ꯫ ꯈꯪꯕ ꯉꯥꯛ ꯅꯠꯇꯅ ꯃꯥꯅꯁꯨ ꯄꯥꯝꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯏꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ, ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯦꯗꯣ, ꯍꯥꯏꯅꯕ ꯑꯃꯅ ꯀꯔꯤ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯇꯣꯟꯗꯣꯟꯕꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯅꯝꯃꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯩꯅꯣ? ꯃꯍꯤꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯎꯗꯦ, ꯁꯤꯕꯨ ꯏꯟꯁꯥꯡꯅꯦꯅ ꯊꯣꯡꯉꯤꯁꯤꯕꯨ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ? ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯅꯦꯝ ꯐꯠꯇꯕꯤ ꯁꯥꯗꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯍꯦꯟꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯏꯟꯁꯥꯡ ꯃꯍꯤꯕꯨ ꯀꯌꯥꯝ ꯆꯥꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯁꯨ ꯑꯌꯨꯛ ꯌꯦꯟꯗꯥꯗꯒꯤ ꯂꯥꯛꯄꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗꯣ ꯅꯁꯥꯅ ꯊꯣꯡꯉ ꯆꯥꯖꯕꯗꯤ ꯀꯔꯤ ꯀꯥꯏ? ꯍꯥꯏꯔꯒ ꯍꯦꯟꯁꯅꯥ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯊꯖꯩ꯫ ꯃꯁꯥꯅ ꯃꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯨ ꯊꯣꯛ ꯑꯣꯟꯊꯣꯛꯇꯨꯅ ꯃꯕꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯍꯩꯄꯥ ꯁꯥꯗꯨꯅ, ꯇꯥꯆꯧ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯤ ꯌꯦꯡꯉꯨꯅꯦ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤ ꯀꯥꯏꯒꯦ ꯇꯥꯆꯧ? ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯀꯥꯏꯅ ꯈꯟꯕꯤꯕ ꯃꯄꯨꯔꯣꯏꯕ ꯅꯠꯇꯦ꯫ ꯃꯆꯜ ꯅꯨꯄꯤꯒꯤ ꯌꯥꯀꯥ ꯌꯦꯡꯕ ꯑꯣꯏꯕꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯅꯝ, ꯅꯪꯒꯤ ꯏꯟꯁꯥꯡꯁꯤ ꯀꯔꯤꯅꯣ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯅꯤ, ꯅꯆꯜꯅ ꯃꯁꯤꯗ ꯅꯪꯅ ꯈꯨꯝꯂꯤꯕ ꯃꯌꯥꯝꯗꯨꯅ ꯀꯔꯤꯅꯣ? ꯃꯄꯨꯔꯣꯏꯕꯅ ꯐꯠ ꯑꯣꯟꯈꯠꯇꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯍꯦꯟꯁꯅꯥ ꯃꯕꯨꯛꯅꯤꯡ ꯁꯥꯊꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯏꯟꯁꯥꯡꯗꯨ ꯊꯣꯡꯉꯨ ꯍꯥꯏꯕꯅꯤ, ꯑꯩꯁꯨ ꯃꯣꯏꯇꯥꯗ ꯁꯤꯗꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯀꯥꯏꯅꯤ, ꯅꯆꯜ ꯅꯨꯄꯤꯁꯦ ꯅꯣꯡ ꯐꯥꯗꯣꯛꯇ ꯂꯥꯛꯆꯕꯅꯤ, ꯃꯁꯤꯗ ꯃꯥꯅ ꯄꯥꯝꯕ ꯏꯟꯁꯥꯡ ꯃꯑꯣꯡꯗꯣ ꯅꯪꯁꯨ ꯊꯣꯡꯕꯤꯕ ꯌꯥꯏꯗꯅ꯫ ꯇꯨꯃꯤꯜ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕꯤ ꯇꯣꯟꯗꯣꯟꯕꯤ ꯃꯥꯗꯤ ꯃꯊꯃꯣꯏ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯠꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯇꯥꯆꯧ ꯏꯅꯝꯃꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯩꯅ ꯏꯄꯥꯝꯗ ꯈꯔ ꯇꯣꯏꯅ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯋꯥ ꯇꯥꯗꯕ ꯃꯥꯜꯂꯦ ꯇꯥꯆꯧ꯫ ꯃꯆꯜ ꯅꯨꯄꯤꯅ ꯋꯥ ꯑꯃꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯄꯥꯔꯤꯒꯤꯗꯤ ꯂꯣꯏꯖꯔꯕꯅꯤ꯫ ꯑꯔꯥꯟꯕ ꯋꯥꯗꯁꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏꯗꯣꯔꯤꯕ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯍꯦꯔꯗ ꯅꯅꯝꯃꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯄꯣꯟꯇꯦ, ꯍꯧꯖꯤꯛ ꯅꯪꯒꯤ ꯇꯥꯆꯧꯅ ꯏꯆꯜꯒꯤ ꯂꯩꯔꯤꯁꯤꯗ ꯅꯅꯝꯃꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯄꯣꯟꯇꯦ꯫ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯟꯗꯣꯟꯕꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯇꯥꯖꯅꯕ ꯃꯑꯣꯡꯗ ꯍꯥꯏꯖꯩ, ꯁꯤ ꯌꯧꯔꯗꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯃꯔꯥꯏꯅ ꯈꯠꯅꯍꯧꯔꯁꯅꯤ, ꯆꯥꯛꯁꯨ ꯆꯥꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯁꯥꯎꯖꯤꯟꯅꯔꯒ꯫ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯁꯅꯥꯗꯤ ꯐꯨꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫
ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯗ ꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯆꯥꯛ ꯏꯟꯁꯥꯡꯒꯤꯗꯃꯛꯇꯅꯦ ꯏꯃꯨꯡꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ ꯑꯩ ꯄꯥꯝꯗꯦ ꯁꯦꯡꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯖꯤꯟꯅꯗꯨꯅ ꯆꯠꯅꯕꯒꯤ ꯇꯟꯖꯥ ꯌꯦꯡꯉꯝꯃꯤ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯐꯝꯗꯗꯤ ꯏꯔꯨꯖꯅꯤꯡꯕꯗ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯃꯇꯨꯡ ꯄꯥꯛꯅꯒ ꯂꯥꯛꯄꯒ ꯉꯝꯗꯣꯏꯕ ꯃꯥꯟꯗꯦ ꯇꯥꯆꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯕꯨꯡꯅ ꯈꯨꯝꯕꯒ ꯅꯪꯗ ꯃꯈꯨꯠꯇꯨ ꯀꯣꯝꯄꯥꯛꯇꯨꯗ ꯆꯨꯞꯂꯨꯞꯄꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯐꯔꯕ꯭ꯔꯥ ꯍꯥ ꯆꯥꯛ ꯐꯥꯎꯕ ꯃꯕꯨꯛ ꯊꯜꯂꯝꯅꯤ ꯊꯜꯂꯝꯃꯣꯏꯁꯨ ꯈꯪꯗꯦ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯥꯁꯨ ꯃꯈꯨꯠꯇꯨ ꯍꯥꯝꯗꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯆꯥꯛꯈꯨꯝꯗꯨꯗ ꯃꯇꯣꯝꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯀꯞꯄꯁꯨ ꯀꯞꯂꯝꯃꯤ ꯐꯔꯤꯗꯧꯔꯤꯕ ꯌꯨꯝꯕꯥꯜꯅꯤ ꯏꯄꯨꯔꯣꯏꯕꯁꯨ ꯉꯥꯏ ꯅꯤꯡꯒꯣꯜꯅꯦꯅ ꯑꯃ ꯂꯥꯛꯂꯤꯁꯤꯁꯨ ꯑꯐꯕꯤ ꯅꯤꯡꯒꯣꯜ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯀꯞꯅ ꯀꯞꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯅ ꯇꯣꯟꯗꯣꯟꯕꯤ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯁ ꯁꯤ ꯉꯥꯏꯗꯅ ꯀꯩꯅꯣ ꯏꯅꯝꯃꯅꯦꯅ ꯂꯥꯛꯏꯁꯦ ꯏꯅꯝꯃ ꯑꯣꯏꯕ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅꯁꯨ ꯈꯪꯉꯤꯅꯦ ꯍꯥꯏꯕ ꯃꯁꯤꯗ ꯇꯣꯟꯗꯣꯟꯕꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯗꯨꯅ ꯉꯝꯃꯤ ꯃꯇꯥꯗ ꯅꯝꯗꯅ ꯇꯥꯆꯧꯗ ꯂꯩꯁꯤꯜꯂꯛꯄ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯈꯤꯗꯕ ꯑꯗꯨꯒꯤ ꯈꯨꯜꯂꯪ ꯂꯃꯟꯁꯤꯡꯗꯅ ꯇꯣꯛꯑꯣꯏ ꯍꯥꯏꯅ ꯇꯣꯟꯗꯣꯟꯕꯤ ꯄꯦꯟꯖꯕ ꯃꯤꯅꯣꯛꯁꯨ ꯅꯣꯛꯂꯒ ꯆꯠꯂꯤ ꯂꯝꯕꯤꯗꯨꯗ ꯃꯇꯝ ꯑꯃꯗ ꯇꯣꯟꯗꯣꯟꯕꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯅꯝꯃ ꯑꯣꯏꯕ ꯄꯥꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯅꯝꯃ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯅꯔꯒ ꯂꯩꯔꯤꯀꯥꯟꯗ ꯃꯕꯨꯡꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯁꯥꯎꯗꯨꯅ ꯃꯕꯨꯡꯗ ꯇꯥꯏꯅꯕ ꯉꯝꯗ ꯃꯅꯝꯃꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯁꯤ ꯄꯥꯔꯤꯅꯗꯤ ꯈꯪꯂꯝꯗꯦ ꯁꯣꯝꯗ ꯄꯥꯔꯤꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯂꯨꯈꯥꯛ ꯆꯒꯨꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯈꯛ ꯂꯣꯏꯁꯤꯟꯕꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯍꯦꯟꯆꯅꯥ ꯈꯨꯝꯂꯛꯂꯝꯗꯦ ꯃꯇꯧꯗꯨ ꯈꯪꯉꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯥꯎꯔꯦ ꯍꯥꯏꯕ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯉꯁꯥꯏꯒꯤ ꯋꯥꯗꯨꯒꯤ ꯅꯪꯅ ꯑꯗꯨ ꯀꯨꯏꯅ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯍꯟꯗ ꯐꯦꯠ ꯂꯩꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯃꯇꯣꯝꯇ ꯈꯪꯂꯔꯣꯏ ꯈꯪꯉꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯁꯨꯅꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯐꯝꯗ ꯑꯩꯅ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯅꯤꯡꯒꯣꯜꯒꯤ ꯌꯀꯥ ꯁꯨꯝ ꯌꯦꯡꯂ ꯂꯩꯔꯤꯀꯥꯟꯗ ꯏꯇꯨ ꯀꯥꯏꯅꯕ ꯁꯣꯏꯔꯣꯏ ꯑꯀꯣꯟꯕꯗ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ ꯁꯣꯝꯗ ꯌꯥꯏꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪ ꯈꯛꯅ ꯍꯥꯏꯕ ꯋꯥ ꯇꯥꯍꯟꯅꯤꯡꯉꯤ ꯑꯗꯨꯝꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯍꯥꯏꯕ ꯇꯥꯍꯟꯅꯤꯡꯉꯤ ꯉꯥꯛꯇꯅꯤ ꯇꯣꯟꯗꯣꯟꯕꯤ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯔꯝꯃꯤ ꯑꯁ ꯃꯣꯏ ꯇꯥꯗꯅ ꯈꯪꯄꯣꯟꯇꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯇꯥꯍꯟꯅꯤꯡꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯇꯣꯟꯗꯣꯟꯕꯤ ꯃꯧ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯛ ꯇꯥꯍꯟꯅꯤꯡꯕ ꯃꯥꯒꯤ ꯌꯀꯥ ꯌꯦꯡꯗꯨꯅ ꯆꯠꯄ ꯄꯥꯝꯕꯤ ꯃꯧ ꯑꯣꯏꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯔꯝꯗꯦ ꯌꯥꯏ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯇꯥꯕꯗꯅꯦ ꯋꯥꯔꯛꯏꯀꯣ ꯍꯧꯖꯤꯛꯅꯦ ꯅꯨꯄꯤ ꯐꯣꯏꯗ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯅꯪ ꯈꯛꯀꯤ ꯌꯀꯥ ꯌꯦꯡꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯨꯠꯆꯥꯎꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯔꯦꯝꯕꯗ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯔꯝꯃꯤ ꯌꯥꯝ ꯀꯟꯅ ꯅꯣꯡꯃ ꯅꯤꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯍꯦꯟꯆꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯀꯠꯂꯤ ꯀꯟꯅ ꯏꯄꯨꯔꯣꯏꯕꯅꯦꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯅꯣ ꯈꯪꯗꯦ ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯃꯁꯤ ꯈꯛꯇ ꯏꯜꯂꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯍꯦꯟꯆꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯀꯔꯤꯅꯣ ꯅꯤꯡꯒꯣꯜ ꯌꯨꯝꯒꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯇ ꯇꯥꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯀꯔꯤꯅꯣ ꯅꯤꯡꯒꯣꯜꯒꯤ ꯌꯀꯥ ꯌꯦꯡꯕ ꯏꯄꯨꯔꯣꯏꯕ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯦꯟꯗꯅ ꯋꯥꯀꯠꯂꯤꯕꯁꯤꯡꯗꯨ ꯄꯥꯔꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯏꯆꯜ ꯅꯨꯄꯤꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤꯅ ꯁꯨꯝ ꯃꯥꯒꯤ ꯌꯀꯥ ꯌꯦꯡꯕꯤꯕꯅꯤ ꯃꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯨꯄꯤ ꯍꯦꯟꯆꯅꯥꯗꯨ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥ ꯑꯣꯏꯅ ꯊꯥꯕꯤꯔꯝꯗꯕꯗꯨꯗ ꯍꯦꯟꯅ ꯃꯐꯠꯇ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯁꯥꯗ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯁꯦꯡꯅ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯕꯗꯤ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯣ ꯐꯔꯤꯁꯦ ꯅꯨꯄꯤ ꯅꯪꯕꯨ ꯁꯥꯎꯔꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯋꯥ ꯂꯉꯥꯡꯗ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦꯡꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯍꯟꯗꯛꯀꯤ ꯋꯥꯗꯨꯗ ꯅꯃꯥ ꯄꯥꯟꯗꯨꯅ ꯍꯦꯟꯆꯅꯥ ꯃꯄꯨꯔꯣꯏꯕꯗ ꯃꯈꯨꯠ ꯃꯁꯥ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ
Ho aduni. Moi taadana nungaitriba adugumna aisune nungaitabadu phawi. Moi taadadadi kari phawge ado. Asumna matai manau ani du ngaihak launaraba tungda hen chanadu sak thongba changkhirami. Adu khaktada haijarami. Mana hairisisu chumbudi chumine amuksu. Ado aisu ichal nupidu so amuk mana haibo wase karigino khangda hekta yadaba ngamdaba. Asumna numitchi masu haukri mathangi ayukni. Dondon binga sidi yahobaga hekta mapamda lai aduga heipa saduna mana thabak tawriba aduda ngangsa ikanna. Inama na tawriba thabak to machu mamil taw haiba ma yadini. Karino adu kuina tawradubo. Thabak ta mateng pangbasu nattaba aduga heipa saduna wayam amangang silakpaduda mapatta saungning na hairi. Hai dondon bia ngasi ne tawriba thabak se nang na dinong mata iting sikidi pangdraga haipaduk sari do karigino nang na ha manamaga maga mai pak na chana da bahai du oirami aduga tondon bimasu hekta mapatta sauna hairaklammi inamana karigino matam leiba khibita aina haiba wada asu yamna tabidriba sibo inama yamna sauning bahai du oire hen chana purasira haiba phau khalli adubu adudi phazaroi khanna sauning badu phatharaga hairi. Hai tondon be nang yom sigini ngolni ko nong phadok lakpada harau lakpada phagani ko sumkhatnabase phajabro ha phajabraba manamagi kochi kotpa wadu tabada tondon be henu sauningi aduga manamada mamitkadu paina yenglaga hairi. Inamagi wata sidi ayunda nungaitaba ama leiba mali madu karino sing hekta hainesi. Asumna manama machal naungnari kanda paridu khatnabagi makhol tai haiduna thoklakpada anidugi mataudu yenglaga hairi. Kaidongnarage mo ayuksida nanamaga nachalga nongbata unabada khanadrabudi leiba yade haibraba. Mapuroibada magi wa hairurabasu kaishu tobiroi khangi aduga tanjaduda nakaldagi phat hairi tondon mina ihengo tacho inamasina aina haiba wase karibu tawbanu khangde phattaba dam tahale aisu yum palabasu yum sida aigi haglai tabro tacho adumne hek machal nupina hairakpaduda apha phatta tongi karisu khanthada magi loinabigi maida kobakna sapu kanna thari aduga hairi. Khangbra karisu nattaba wasigidamakta nangna aigi ichal nupisida asiyawna mabukning nushenba siba hongnabra. Ngasi phawba leiminarakpa asida mapuroibana nongmada khupakna thakidaba adu ningolgi haktakta tharaba aduda mabukning sathina warongna leikre. Hen chanana phari aibu moitadana duk phattana khallabadi moitadana aduk kyamna luna ningjaribina chal nupisiga yaka yengduna lemina hawro ai ipamna chatkrage hairamduna kaptuna hen chanadu chatkirami. Pari ngasidi ningolgi yaka tabu yengduna chatlubagi matusu kainari aduba hawjik phawbagi oina kaisu khanjinda hairi machal nupida. Hai nanamase aduk sawbugi tawri boirini ngihak leibaga marai lakchani ibani chak thongduna chanaba tawrasi. Asumna changmina khre imungda somda hen chanagi mapamdani machane yam thajada lakpaduda hairi mamana. Hai ichani na sidia karino namai namitka ipompom laga lagliduna kanana phubira ino haibani ichada. Ayuki mamadu sumangda ngayak ayuki koijat chattuna leirambani tanjaduda macha lakpa ubado hairakpani. Hen chanana ima aigise mina phurakpa nati naya nupana phurakpani machal nupi adugi hakan changaga aibu phuribani ma hairaga ngasi phawbada mapuroibana magi wa tadaba ningol khaktagi wa tabadu pendana mamada wakatli wadu tabada mamadu yam sauna hairi. He aduk luraba waduda nangna karigino ngasi phawbada ikhoida karimta hairaktriba karigino ha mamagi wadu tabada pendaba sauningamba mayamdo hen chana khara makhaidi pharami aduga hairi. Ima aisto ahanbadadi kaidawrubano khandokluba adugi hairaktabani ima machagi mataudo mama ama oina yengba nungaijaramde machagi mabukningbu themjinbiraklammi. Pharisi adudi haujiknya napaga wasi tanarasi aduga kari tawba yage haidusu khanabana phagani. Asumna hen chanadusu hoi hairami somda yaige yumdani ayuki chak chaba matam oirabada mamana hairi machanupada achauba nangbu nangi nupina chatliba research hajato imana pamde si kayarak hainagi sige achauba. Mamana chak chari magi nupigi matang ngaihak pathari magi nupigi matangdada sum hairaga leibaduda hairaklammi. Ima so aduta sum hairaga lei hairasu tadaba namang nupido ai kaidau haibano ima aisu khangdreba
Ngasi machanupana mama mangonda nupigidamakta machinga khumakpa adu mama masu mabukning khajik nungshina hairi phari phari adubu oirabadi imasune kariso hairaroida noibu kananate ichani imongni khandan adu haibagi wani imana asumna haina duna lairami mathangi ayukni phagi dagi somdadi ngarang khatna khibaduna henchana du laklamde mataududa mamana machanupada nganglami nang sunya kaamadi helabani achoba nungsiribani haidanabu mayum pankrabini ngol adugi wata sum taraga lairabadi imaudo saubu saumandenya hauji khaktada khanga iparidu magi loinabina mabu khamba yada warokre haiba ningolgi yaka yenglubagi magi nupi kainare khallubada ningamda haijarami musibumbase nupa thokdaba aina thokhan mangakdani hayengdi aigi nupido lobiruragi aduga lale haijagi mafamda hairakleba machagi wadu tabada mama madi haraupam khangde maramdi mamong nupina yarakani khalamde aduga hairi achauba nangna hairiba wado imongna karisu yarakani haiba thajade ko imadi nahana si thokani khangdra nangbo mamana adumna hairakpadudana hena mathwai wajarami somda hen chanadu mamana wari sarami ichabu kaidorabagi tumin chum leiribadubo ichana kari pamgi imada hai ichana pambadu mamana magi nakta changaktuna adumna hanglakpa aduda mabukning yamna nungsiba haibadu oirami henchana kaplaga hairi ima nachabu kari haiduino khangdre haisu Epuroiba na miraibibase yang waye ima khangbagam diye ima hairaga henchana yam kaplami mana themlaga machanupina kharata oirabasu phagadra khalluba aranba oirabada nungaitana hairi pharisi aduda sum khanjilaga leirabadi hakjang choknabad adugi nungaitabado haujikne khanba yaba matam nateko henchana mama oigadawrabani haiba asi mabukning nungsibe henmanbana mapuroiba manemda khanghanda mapamda lakhibani hairi hoima ado aise mama oigadawre haibase tadaga imaga da paw haibigan ima ai moibi ya warawe ima hairaga amuksu kaplami adubo henchana mana khanghangano haijabagi wani laikai paliba maram amagi mathakta henchana gi ahongba ubada khaji khangakpa aduna pari gi nakta nupi ma laktuna paudu tamlaredo pariya ine di laitabra wari sasila noidi pauga amada tadraba mal henchana gi matangda henchana palakpaduda mapau taning duna lairamba mapuroibani kari gi taning loi matai mana oiribana hairi ima thabak tawri domcha kai haibano henchana kai dawri haibano ai suma gi nakta chatke khalibani adai kai sunateda nangi nupi masawai sangde hairisi pari nangbu tadribaro ha karino tumin leiridubo nupi tugi wadu tabada pari ngakpa amadi harauba ani punchilami aduga thajadaba matauga loinana hairi karino hairisi bidomcha aidi khangdi aigi loinabibu mama oiga tawraba aduga karigi hoimai karimta haijiba warido hobadagi loiba phawba taraba parigi mamana imongdagi thoglaktuna machanupada asumna hairaklami karaidagi hairakani agya nangi na wongdunati nangnadi nuksiribani haidana ningolgi yaka yenglaga kaisu landaba imogi maida khupangna thakiba natro mamana thogla aga hairakliba mayamdu tabada nungai jaramba parido wakhaldu nungai pham khangda haijari ai haujumak chalaga lale haijagani aduga mama machabu yumsida purakani ima aina hairishini hairamduna taha chatkirami machanupagi mataududa mangolda leptuna lauduna lehawi hai chalasu imaga chachini he imagi pariya nangbu wa mata menta na ngangnaba yadaba machasibu karino haibani hairaga tapna mangolduda phamtharami matausindu yengba laklibi nupiduna hairi iparigi mamada iche parigi matausi amuksu nungaite adubo nupi mapamna maudo pirakani haibadi thajade da iche khanglibani parigi mamasu machanupagi matausida mama oiriba masu sauninglibani pendribani aduga hairi khangdre de ichesu kari haigadabano haifam khangdi nachanupasina tawrisi karino asumna wari sarami somda paridu magi nupi mapamgi sumangda leptun leiri tumin ngai hakti tanjadu manem thoglakpani maya leptun leirambadu ubada sauna hairi hai nang disida kaidoba lakpado ayuksida onthok ngana laida ha nang ubada aise dawga yadaw mandenya hairakliba henchana gi mamagi wadu tabada paringai hakti tumin leirami masana mara leijarubana haibade hairi ima ai soikre lankre
ꯍꯦꯟꯆꯅꯥꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯑꯩ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯏꯃꯥ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯕ ꯍꯦꯟꯆꯅꯥꯒꯤ ꯃꯃꯥꯗꯨ ꯄꯥꯔꯤꯗ ꯃꯆꯨꯛ ꯄꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯅ ꯉꯥꯛꯄꯤꯔꯛꯀꯅꯤ ꯀꯥꯏꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎ ꯍꯦꯛ ꯃꯪꯉꯨꯔꯅꯨ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥ ꯏꯆꯥꯒꯤ ꯋꯥ ꯐꯥꯎꯕ ꯇꯥꯗꯕ ꯅꯪꯒꯤ ꯅꯥꯛꯇ ꯊꯝꯃꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯀꯟꯅ ꯈꯠꯅꯔꯝꯃꯤ ꯈꯠꯅꯕ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯍꯦꯟꯆꯅꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯖꯩ ꯀꯅꯥꯒꯅꯣ ꯑꯩꯈꯣꯏ ꯃꯥꯒ ꯑꯁꯨꯛ ꯌꯥꯝꯅ ꯑꯌꯨꯛꯁꯤꯗ ꯈꯠꯅꯔꯤꯕ ꯑꯁꯤꯕꯣ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯁꯨꯝ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯊꯣꯛꯂꯛꯄꯗ ꯎꯔꯤ ꯃꯄꯨꯔꯣꯏꯕꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯀꯩꯝ ꯍꯥꯏꯗ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯩ ꯅꯃꯥꯅ ꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯃꯇꯧꯗꯨꯗ ꯍꯦꯟꯆꯅꯥ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯃꯇꯧꯗꯨꯗ ꯀꯂꯛ ꯄꯦꯟꯕ ꯃꯇꯧꯗ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯟꯆꯅꯥꯒꯤ ꯃꯃꯥꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯅ ꯏꯆꯥꯅꯨꯄꯤꯅ ꯅꯪꯒꯤ ꯋꯥꯗꯣ ꯀꯔꯤꯁꯨ ꯏꯆꯥꯅ ꯇꯥꯕꯤꯔꯣꯏ ꯍꯥꯏꯗꯅ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯈꯨꯝꯂꯝꯗꯦ ꯄꯥꯔꯤꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯜꯂꯤ ꯅꯪꯅ ꯄꯥꯝꯗꯕ ꯅꯤꯡꯒꯣꯜꯒꯤ ꯌꯀꯥ ꯌꯦꯡꯕ ꯅꯄꯨꯔꯣꯏꯕꯗꯣ ꯑꯣꯏꯔꯔꯣꯏꯒꯤ ꯅꯨꯄꯤ ꯄꯥꯔꯤꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯁꯨ ꯍꯦꯟꯆꯅꯥ ꯌꯥꯔꯛꯇꯦ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯉꯥꯡꯂꯒ ꯄꯥꯔꯤꯕꯨ ꯇꯥꯜꯂꯛꯂꯝꯃꯤ ꯄꯥꯔꯤꯗꯨ ꯄꯦꯟꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯄꯥꯔꯤ ꯆꯠꯈ꯭ꯔꯕ ꯀꯥꯟ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯏꯃꯥ ꯇꯥꯗꯅ ꯅꯣꯏꯅ ꯃꯥꯅ ꯆꯥ ꯂꯧꯕ ꯂꯥꯛꯏꯅꯤ ꯀꯥꯏ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯖꯥꯠꯅꯣ ꯑꯩꯅꯗꯤ ꯍꯥꯏꯔꯨꯅꯨ ꯍꯥꯏꯔꯒ ꯍꯦꯟꯆꯅꯥꯒꯤ ꯃꯃꯥ ꯃꯥꯁꯨ ꯈꯜꯂꯝꯕꯅꯤ ꯄꯥꯔꯤꯒꯤ ꯑꯀꯣꯟꯕꯒꯤ ꯅꯃꯥꯅꯆꯥ ꯍꯥꯏꯅ ꯄꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯏꯃꯥꯁꯨ ꯍꯥꯏꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯍꯥꯏꯕꯒ ꯌꯥꯎꯔꯝꯃꯤ ꯀꯔꯤ ꯀꯥꯟꯅꯅꯕ ꯍꯥꯏꯔꯤꯕ ꯖꯥꯠꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯄꯥꯔꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯍꯩꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯐꯪꯉꯝꯗꯥꯏ ꯀꯥꯏꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯁꯣꯝꯗ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯍꯥꯏꯖꯩ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯍꯥꯏꯔꯕꯅꯤ ꯂꯧꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯔꯦꯗꯅ ꯃꯥ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯕ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯄꯥꯔꯤꯗꯨ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨ ꯅꯨꯡꯊꯤꯜ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯃꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯇ꯭ꯔꯤꯕꯗꯨ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ ꯅꯥꯀꯜꯗꯅ ꯅꯨꯄꯥ ꯈꯔꯅ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯁꯤꯜꯂꯛꯏ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤꯁꯤ ꯈꯪꯉꯕꯅꯦ ꯑꯩꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯍꯦꯟꯃꯜꯂꯦ ꯅꯤꯡꯒꯣꯜꯒꯤ ꯌꯀꯥ ꯌꯦꯡꯕꯗ ꯅꯇꯨꯁꯨ ꯀꯥꯏꯅꯕ ꯅꯆꯥ ꯐꯪꯉꯝꯗꯥꯏ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯥꯔꯤ ꯏꯀꯥꯏꯔꯝꯃꯤ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗ ꯃꯕꯨꯛꯅꯤꯡꯗ ꯃꯆꯜꯅꯨꯄꯤꯕꯨ ꯋꯥꯔꯧꯅ ꯍꯥꯏꯖꯩ ꯃꯁꯤ ꯄꯨꯝꯕ ꯃꯗꯨꯒꯤ ꯅꯤꯡꯒꯣꯜꯗꯨꯒꯤ ꯌꯀꯥ ꯌꯦꯡꯂꯨꯕꯅ ꯊꯣꯛꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩ ꯃꯇꯨꯡꯗꯒꯤ ꯅꯤꯡꯒꯣꯜꯒꯤ ꯌꯀꯥꯒ ꯑꯃꯨꯛ ꯌꯦꯡꯖꯔꯔꯣꯏ ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯃꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯇꯕꯗꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯆꯥꯅꯨꯄꯥ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛꯁꯦ ꯑꯃꯠꯇ ꯐꯠꯇꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯐꯅ ꯃꯆꯜ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯔꯕꯁꯨ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨꯃ ꯌꯦꯡꯉꯝꯃꯗꯤ ꯏꯃꯥꯒꯤ ꯄꯥꯔꯤ ꯉꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯁꯤ ꯊꯣꯛꯑꯝꯃꯣꯏꯀꯣ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯄꯥꯔꯤꯒꯤ ꯌꯨꯝꯕꯥꯟ ꯑꯗꯨ ꯃꯆꯜ ꯅꯨꯄꯤꯒꯤ ꯌꯀꯥ ꯌꯦꯡꯂꯨꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯍꯧꯗꯕꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯀꯥꯏꯅꯗꯨꯅ ꯃꯄꯨꯟꯁꯤꯒꯤ ꯌꯨꯝꯕꯥꯟꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯍꯦꯟꯆꯅꯥ ꯃꯥꯗꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯗꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯍꯩ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ ꯂꯩꯈꯤꯔꯝꯃꯤ